Isagi khul amade iramdam ngakjanaba Haumi Village Volunteer semba mathau tare haina Federation of Haumi na phongurukle. Iram asiga mari lenena Federation of Haumi ki Vice President Dr. K. Herak Kabuina kudek pidur thadorokpa charol amana hai. Tha asigi teraga mathoi ki ayuk pung mapan makai tab adwaida Yangangpoki Police Station konba Sanau Jinjinda Law Yeri ngaida ki terrorist sina nongmai kapsilakpadagi tangkul nongmi aman nongmai na panduna sokhe. Masigi matung tha asigi kun mathoida ki terrorist sina Makha tana chingthaktage Thangnapokpi tamna afabu makhagi nongmai sizinaduna nongmai kaptuna amuk attack chatharakhe asigumba kuke terrorist ke thawong ase ahanba nate matung dasu kayarak chatharakhi kane lale haizabada ikaiba ase chen kuki jo singi sajatne Kangpopi district ta Haumi gi furup kaya da nongmai kapsin lakhiba amade gari mai thaba kaya ama furup asina khangduna lakrapade haujukti isagi khul amadi iramdam ase ngakchanaba khul gi Haumi Village Volunteer Force semba mathau tare Manipurda lairiba khul khudimak security thamduna lengang ngak sen mahai basi poithoknoi khudaki oiba mathau taba security thamlabasu maduna permanent solution amadi oiroi isagi khul ngakchanaba Village Volunteer Force semba asidi matam pumpakine Haumi gi khul singda Haumi Village Volunteer Force sembada India amadi Manipur lengakna achauba thodang nofom thoi masida miyoi khunai gi chatnabi gi wangmana chatharamiba chin kuki jo singi huran lanagi lan asidagi ngakthokpa ngambane Federation of Haumi na yel Haumi apunbagi pangalda thasaba thamni masida aikhoida singnarakpa khudimak maithiba pipa ngamgani haina charol asina makha tari